Mayam pun pusan serman taram nokseri. Movie story Manipuri ngasi puduna lakchage film si maming Damsel. Masi handak te kui dringai haibari 2024 gi March ki date at release taukiba fantasy adventure category gi Hollywood movie mani. Film sina phangki rating singdi IMDb da 10 manung 6.2 gi rating phangi. Rotten Tomatoes da 56% gi fresh oi. Google users na 69% gi like piraba film amani. Movies gi director Juan Carlos Fresnadillo. Writer na Dan Maziu. Adugo producer na Josh Rod amadi Jeb Christian Bam no. Movie si Netflix te release tauki boy bana. Film si number sangkiba senpham amadi masina tankiba box office collection gi senpham di uthoklamdre. Maroi ba saktam lagli singdi. Film si gi main protagonist LOD gi saktam da Millie Bobby Brown. Gloria gi saktam da Brooke Carter. Prince Henry gi saktam da Nick Robinson. Lord Beaufort gi saktam da Ray Winston. Lady Beaufort ki saktam da Angela Bassett. Aduga film sige main antagonist Queen Isabel ki saktam da Robin Wright. Pare mayam ay huzik film sige wari liba huzerege. Aina haiba da soy kiwlan ki bamadi si tahu yaw matam na mayam da ngak piu haiba wapham su thamjage. Hello friends, ngasi di aina mayam da 1xbet ko application magi maram da haijerongge. Masi PSG amadi Serie A gi official partner oiba cricket, football, tennis, live match na singbi yengbirga makoi gi score sing prediction to biduna yamalai na paisa sing tan be ariba amadi iPhone, laptop na sing mamai pak ya bagi chance kya masu piribani. Di Indian Premier League se athu matam da horagani. Aduna tom gi team sing semung na bagi damakta sabsaba great opportunity gi chanja phangbuda natana match ki score sing guest to birga yamna paisa sing mai pak ya aribani. Ai gi promo code si na duna register to biraga ahan boy na deposit to matam da 43,000 phop gi senpham su soidina phangbigani. Mai pak laba dom gi senpham sing adu Paytm, bank, crypto, PayPal amadi atopa raiba method sing si na duna yamalai na withdraw to thopsu yagani. Mafam sta 24 hour gi customer support lai ribani. Maramaduna thinta bata widana ai gi comment da pin tawjiri ba link su sanction biro natraga Google de sang biraga 1xbet haina type to biro. Masing matung da ai gi promo code si na biro. Aduga game sana biraga yamna pricing mai pak biro. Movie si ahu busin makta nupi magi konjel talai man hairi masak mato phajabi na hawari bi leisabi mana awaba khudong thiba tarak laba mikupta ningthong macha prince mana nupi du bukan bi bagi wari isdi mayam na toina tabiram lagani adu bunga si gi wari isdi mayam na tabi khiwa du gi ona taina bada madu sing du mana da top top wari amani asumna haib ga loina na huji ulali basi sagol tongba lanmi kangbu mana yamna phing na sangsil pagi saktam asini makhoi gi ningthau si su makhoi gi marak tiauri aduga atia mathakta chawru dragon na mana paidru sachi bagi saktam su uba phangi Ningthong na dragon na sibu ure. Masdi mana laudun magi lanmi sings da hairi. Ekoi nang saidi gi thekli ba tam thirba shaing chaba jiba si ada paidun sale. Ma bo ekoi na tan duna hato kadamani. Matamadu khakta da ekoi gi leibak na shanti una pan mangamgani. Mataw sumna lanmi sings yam na yangna jawru ba chingjao magi manung da sagol thojin na kre. Hojek makoi na sangsil ali si chingjao si manung dani. Lanmi sing sibu section leina bagi damakta suning thau na hairi. Manung sin nung shamangal ning thina phangdawani na makutta mainam sing paidun sangsin naragli. Hojek ning thongna magi mamangda karigumba angakpa potsak mo ure masi ubadagi man sungnaktuna yamna munni yengduna leiri tobudu matangsta film yengliba ikhoidadi man uri basi karino haibudu uthokte asuma leiringai nakalabromda dragon si yamni yangna makhoyen leiriba mafam somda paishilabani yamna houna ngangduna khonakpi makhol si tawdagi lami sing siam section akre masade yauri bathang ta 10 na singba em logduna section leina kre aduga dikhangudana dragon sina magi machindagi mai kam thorle mai ni sakthekpudagi lami sing siam tam thiba mongda sire Masi udagi ningthau si hene hene saukre aduga lemhuri balan mi sing sibu amuk attack tongna nabagi damak sem chalami ningthau gi akoi de leri balan mi sing sibu dragon asna mam to oin siendru pukre aduga lan mi sing si pun hatokre masdagi hojik ti ningthau sina su khangle mana dragon si ga pana bangam laroi habisi upai leitrbu ningthau sina magi thang si lebak yung sinduna thamlaga leimai da masa si khu khudak kullaga mabu happy dana bagi damak dragon asda haijerami hojek yam saurba tamthirba dragon si magi mamang thorle asumna utpaga loina na sin si matang sta loisinkhre I would film yang libai khoi da kari thoki bano haibu khangan khidre masing matung du ulali basi sehi cha kya hokraba matung gi wari dani hauze uliba thodo si thokri ba leibak sidagi yamna lapna leiba lam amadani amu uhalakli basi mafam sida machin manau oibi nupi ani uba phangi masegi mamingna LOD kawi aduga manau nupi gi mamingna Floria haina kawi makhoi ani mafam sida leiba si singjan ba lakpani mafam sida leiba machin manau ani si leiba sigi ningthau gi macha nupi makhoi ni wari sanabadagi film yengliba khoina khangbu wapham mana makhoi gi leibak si karaina unda sinbadagi lau singu tawduna pothok puthokpa yadabadagi saningai thakningai leitaba haibadu oire aduna makhoi gi leibak ki praja sing si yamna ware haibu wapham si phongdoknari waraba praja sing atugi mateng kharadang oire su pangba ngamnabagi damakta ningthaugi machanupi oijerba su makhoi ni na mapham sida singchan ba laklibani asumna makhoi ni wari sanduna leiringai atop leibak tagi sagol gari tongduna laklibasi ure
masibu machin manau ani na ngaktuni yengli masigi matungda makhoi ani su akang basing khara puduna makhoi gi konungda halakle tanjasida lambida makhoi gi lamgi mioi sing khara na mafam si thadok tun satki basi ure masida manau nupi Floriana makhoi sing sin satli basi bu kari gi no hain hangli masena khumi laibak sida chaningai thangai kari ma leitrabani na mafam si thadok tun satpan tana makhoi da kari upai leiri manung sida sangsilakpada praja singna sana na ba pochai sing munanuna khanari basi su ure elodina mana purli ba sing sibu aying ba khang nun leiriba praja sing sida PBU haiduna pisilamle matungda mapaning thogi manakta sangsilakli makoina sangsilakpada magi mama mapana nupi priya samaga wari sanaduna leiramle mafamsda leiribi nupi priya sing asai sagol gari tongno lakhiba duni mahangna sangsilaktuna elodi haribasi nang soiduna oiramgani haiduna mangonda munni yenglare aduga noktuna hairi aikoi gi maikei degi wapham khudimang yare haiduna masigi matung nupi priya sasna CTM elodi gi mapa Lord Report harimaning thosda bisille aikhoina adongi paukhum khorang ngaijeri haramlaga mahak thokre PS nupi sna piramliba chithi sibu mapana pari elodi nadi yamna ngakpugloina na nupi sibu kanano mafamsda karigidamta laglibano haiduna mapada hanjin hangli mapana paribu chithi sde iramlibasi Oria Kingdom gi maharani Isabel na tharak poiramle Oria Kingdom gi Prince Henry gi damakta masanupi elodi bu luhongna bagi damakta haijerak poiramle wafamsda habda elodi gi mama paside harawud loikre mayam da bhapta na haijeram ge mafamsda leiriba elodi gi mama si apokpi natte magi step mother ni elodi na sumangonda mother hain kaubugi mahuta step mother hain kawi haibagi arthadi ima tombi hain kawbani mapaning thong yamna harawna harai nangbu luhongna bagi damakta haijerak libasi Oria Kingdom gi Prince kani wapham sidabada manau nupi Floria di harawda loikre adu mache elodi di thamoida angakpa phawdun leiri mapana harai prithvi gi mafam khuding pu koina satuna yengbasi natra nangna pamni basi haibadi nangi namaga wakhalon se chap manai aduna nangi mangla na du phangnana bagi damakta ina khulaba Oria Kingdom gi princess da luhongga dabani magi mafamda di awat pamata leite sana lupa masing thingam draba jahas ke amsu leiri bani masanupi elodi na khumlai luhonglaga yum panmina duna leiba haibisi da darkar hoibasi sana lupa natte nungsina bani mapana harai sana lupa lan thumaduni ekhone darkar leiribasi maramdi ekhoigi leibak sigi godown khudimaki chinjak loin loisinkhre ningtham tha matam si loiba phawbada ekhoni hingdun leiba ngamlaroi kariguma nangna ina khulaba Oria harib kingdom masida yum pankiba tarabadi awabu taraba ekhoi leibak sina makhoi digi mateng phanggadoribani maramaduna nang luhongbasi yadaba yaroi luhongbasi bu nangni yaba tarabadi leibak sigi praja singbu nangna kanbigadoribani asuna harpadagi elodina magi thamoida yaningdrabasu awabu taraba makhoi leibak sigi praja singi damakta khanduna mapan hari wapham sibu yakre matangi sindana elodi gi imung munung singpunna jahas amada tongduna Oria Kingdom tamna lagli hojek elodi si tumina leiri magi thamois langthak na dun nungai pham khangdaba haibadu oire manang nupi Floriana ahan boina prince aduga unagada baduda thamoida langthak na phawri bara hainang lei adu mache elodi na haribana luhong base mana di sungpam pamde maramdi luhonggadori banu pa aduga aiga amukta sukhangna kiba leite asuna wari sanaduna leiringai mama tombi sangsilaktuna elodi da wakhal nungaina sakkusu thongna leina namagi damakta ngangli mayam da khangan jaramge elodi gi mama tombi si makhoi bu pokpa natrabasu makhoi bu hek pokchaba mama dawna yamlu na tawjaba yamna phabi mama ni hojek hauruba bengun singkhongle makhoi na sangsilaliba mafam si lechin kungna thai mataw suna khara mamsilaga leiba mafam oibani na makhoi sing si pakhanna phawnarami mapaning thau sangsilaktuna hairare hojek Oria Kingdom hariba mafam si yausilagle mafam sida dragon gi chaur murti ani musu saduna thamli murti si ubada makhoi ki thamoi su akiba poli mataw suna sangsilakpana hojek Oria Kingdom si yausilagle mafamsdi yengbada aduki mitik phajaba isang sangba miyoibana lawu singu tawduna leibada yamna mafam chaba jaga haibadu oire phajakraba mafam sing si uda elodi gi mama pasdi hena harawda loikre ningthogi konungsi phajaba si uda elodi sungakpada loikre makhoi ujek sagol na singba dolai ma tongduna laglibani dolai stegi hekum tharakpaga singlem laba minai misen kamana makhoi bu taram no ogli yamna phajaba bevhar leiba wahi wata sing sina duna makhoi na pothana bagi damakta ka da sangsin bina ba haijeri mafam sigi phajabasi ubuda makhoi gi imung munung di yamna ngakpag loina koilei leiduna yengli elodi na leigada ka sibu mangonda udli masanupi na ungduna dum leibasida mapana kari nungai taba yaure hain hanglei elodi na khumi aiga luhongdori ba prince adu thamoy yamna chawba minung si chen ba misak ama oiramnaga di phani han khanjari bani aduga laik laisu haiba misak ama oirambadu su pamjai mesda manau nupi Floriana masak matau phajaba misak ama oirambadu su pamjai haiduna noktuna phangdorali mafamsida nang naito mo nang haktang pothawro hairamnaga makhoi loina kaastegi thokre hojikti kaas da naito moina elodi matom tele hore kaas degi mapan da tholaktuna akoi bagi phazaraba saktam sing sibu yengli matau sun mana sum yengpa matamda atopa building gi mathak thangba saru usida nupi ma leptun leiri basi ure makoi ni si yengaduna sun nokna rami asuma leiringai minai nupi ma sangsilaktuna nupi su manung da kausinkre masibu elodi na munni yengduna lehui matau sun na matamasi haukibana hojik numidangi matam yusilagle hojik su elodi na mapan da tholaktuna ngasai ma ga yengna kibu nupi du tholakpra haiduni yengli adu nupi adu di amo hana tholakhidre
ꯍꯧꯖꯤꯛ ꯃꯥꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯩꯕ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯃꯩꯉꯥꯜ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ ꯃꯁꯤꯕꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯑꯦꯂꯣꯗꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯐ꯭ꯂꯣꯔꯤꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯀꯧꯔꯔꯦ ꯃꯅꯥꯎꯅꯨꯄꯤ ꯐ꯭ꯂꯣꯔꯤꯌꯥ ꯑꯁꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯆꯦꯒꯤ ꯐꯃꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯆꯦ ꯑꯦꯂꯣꯗꯤꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯝꯒꯗꯕꯅꯤ ꯃꯁꯤꯗ ꯃꯅꯥꯎꯅꯨꯄꯤ ꯐ꯭ꯂꯣꯔꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯇꯣꯝꯕꯤꯁꯨ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯍꯥꯏꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯅꯪ ꯑꯁꯤ ꯑꯦꯂꯣꯗꯤꯅꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯅꯪꯅ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯣꯗꯤꯕꯨ ꯐꯖꯔꯕ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯂꯕ ꯃꯇꯨꯡꯗ ꯀ꯭ꯋꯤꯟ ꯏꯁꯥꯕꯦꯜꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯦ ꯃꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤ ꯑꯁꯤꯁꯨ ꯌꯥꯎꯔꯦ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯦ ꯍꯧꯖꯤꯛ ꯀ꯭ꯋꯤꯟ ꯏꯁꯥꯕꯦꯜꯅ ꯃꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯨꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯂꯣꯗꯤꯒꯤ ꯃꯄꯥꯕꯨꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤ ꯑꯃꯗꯤ ꯑꯦꯂꯣꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯖꯔꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯃꯔꯛ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯤ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯅ ꯑꯩꯒꯤ ꯂꯥꯏꯔꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ प्रजाꯁꯤꯡ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯑꯩꯅ ꯑꯩꯒꯤ प्रजाꯁꯤꯡ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗꯗꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯗ ꯍꯪꯂꯤ ꯃꯁꯤꯗ ꯄ꯭ꯔꯤꯟꯁꯅ ꯈꯨꯝꯃꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯏꯔꯛꯈꯤꯕ ꯆꯤꯊꯤꯁꯤꯗ ꯌꯥꯎꯔꯤꯕ ꯍꯥꯔꯠꯀꯤ ꯁꯤꯝꯕꯣꯜ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯑꯁꯨꯝ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯦꯂꯣꯗꯤꯅ ꯍꯥꯏꯔꯤ ꯑꯩꯅ ꯉꯔꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯒꯣꯜꯁꯤꯡꯅ ꯂꯩꯍꯧꯕ ꯎꯔꯛꯏ ꯃꯁꯤꯗ ꯄ꯭ꯔꯤꯟꯁꯅ ꯅꯪꯕꯨ ꯁꯒꯣꯜ ꯊꯧꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯀꯟꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯑꯦꯂꯣꯗꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯁꯒꯣꯜ ꯊꯧꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯐꯝ ꯀꯌꯥ ꯀꯣꯏꯅ ꯆꯠꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯀ꯭ꯋꯤꯟ ꯏꯁꯥꯕꯦꯜꯅ ꯑꯦꯂꯣꯗꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯂꯦ ꯃꯄꯥꯟꯗꯅ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯔꯥꯅꯤꯅ ꯊꯣꯛꯂꯛꯄꯁꯤꯗ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ ꯑꯗꯨ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯅ ꯀ꯭ꯋꯤꯟ ꯏꯁꯥꯕꯦꯜ ꯑꯁꯤ ꯆꯠꯈꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯦꯂꯣꯗꯤꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅꯁꯨ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯀꯥ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯃꯄꯥ ꯅꯤꯡꯊꯧꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯇꯨꯛ ꯇꯨꯛꯇꯅ ꯊꯣꯛꯂꯛꯂꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯑꯗꯨ ꯃꯥꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯄꯥꯝꯂꯝꯗꯦ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯨꯍꯣꯡꯕꯁꯤ ꯀꯥꯏꯕ ꯇꯥꯔꯕꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯀꯥꯏꯔꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯀꯩꯅꯥ ꯄꯤꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯃꯇꯤꯛ ꯆꯥꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯗ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯐꯥꯎꯕ ꯂꯥꯝꯕ ꯐꯪꯂꯣꯏꯗꯕ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯄꯤꯔꯛꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯆꯤꯡꯅꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅꯗꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯁꯤ ꯂꯣꯠꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯟꯖꯤꯟꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯑꯣꯡꯁꯤꯡ ꯂꯩꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯁꯥꯎꯕ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯂꯣꯗꯤꯒ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯗ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯍꯥꯏꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯂꯥꯞꯅ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯃꯩꯉꯥꯜ ꯑꯃ ꯑꯩꯅ ꯎꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯅꯔꯤꯅ ꯉꯛꯇꯨꯅ ꯃꯗꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯎꯍꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯦꯂꯣꯗꯤꯅ ꯈꯨꯝꯃꯤ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯍꯧꯒꯠꯂꯨꯕꯗ ꯃꯗꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨ ꯎꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯅꯔꯤꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯉꯩꯗꯒꯤ ꯆꯠꯅꯔꯛꯂꯕ ꯀꯔꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯅꯤ ꯃꯗꯨꯒꯤ ꯊꯧꯔꯝ ꯑꯗꯨ ꯑꯍꯨꯝꯂꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯉꯔꯥꯡꯒꯤ ꯅꯪꯅ ꯎꯔꯤꯕꯗꯨꯅ ꯑꯍꯨꯝꯂꯛꯀꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯇꯧꯗꯕ ꯏꯌꯥꯃꯛ ꯌꯥꯗꯕ ꯊꯧꯔꯝ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯀꯤꯡꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯅꯤ ꯁꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝꯅꯤ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯃꯐꯝꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗ ꯄ꯭ꯔꯤꯟꯁꯅ ꯈꯨꯝꯃꯤ ꯁꯪꯁꯥꯔꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗꯁꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯂꯣꯗꯤꯅ ꯃꯥꯒ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯕꯁꯤꯗ ꯍꯦꯟꯅ ꯃꯥꯅꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯆꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅꯁꯨ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯕꯗꯨꯅꯤ ꯄꯥꯝꯂꯤꯕꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯐꯖꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯅ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯐꯖꯔꯕ ꯂꯩ ꯃꯈꯜꯁꯤꯡ ꯊꯦꯠꯇꯨꯅ ꯅꯤꯡꯊꯤꯅ ꯀꯦꯕꯤꯔꯤ ꯃꯐꯝꯁꯤꯗ ꯑꯦꯂꯣꯗꯤꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯀ꯭ꯋꯤꯟ ꯏꯁꯥꯕꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯀ꯭ꯋꯤꯟ ꯏꯁꯥꯕꯦꯜꯅ ꯑꯦꯂꯣꯗꯤꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯕꯨ ꯌꯥꯝꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯏꯕꯗꯤ ꯑꯄꯤꯛꯄ ꯀꯤꯡꯗꯝꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯛꯄꯅꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯦꯂꯣꯗꯤꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯅ ꯈꯜꯂꯨꯔꯤꯕꯁꯤꯒ ꯑꯣꯟꯅ ꯇꯩꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀ꯭ꯋꯤꯟ ꯏꯁꯥꯕꯦꯜꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤꯅ ꯄꯩꯁꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤꯅ ꯀꯩꯅꯥꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯃꯔꯤ ꯑꯃꯠꯇ ꯁꯥꯒꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯗꯦ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯎꯁꯤꯠꯊꯑꯣꯏꯗꯕ ꯃꯑꯣꯡꯗ ꯀ꯭ꯋꯤꯟ ꯏꯁꯥꯕꯦꯜ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯦꯂꯣꯗꯤꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯑꯁꯤꯒꯤ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯔꯝꯕꯁꯤꯗ ꯉꯛꯇꯨꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯂꯣꯗꯤꯒꯤ ꯀꯥꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯐꯖꯔꯕ ꯗꯥꯏꯃꯟꯒꯤ ꯂꯤꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤ ꯐ꯭ꯂꯣꯔꯤꯌꯥꯅ ꯃꯆꯦꯒꯤ ꯉꯛꯁꯝꯗ ꯍꯥꯞꯀꯦ ꯇꯧꯔꯤ ꯇꯥꯟꯖꯥꯁꯤꯗ ꯌꯥꯝꯅ ꯊꯛꯀꯠꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ
ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯈꯪꯉꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯅꯍꯥꯟꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯎ ꯃꯗꯨꯗꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯌꯥꯁꯤꯟꯅꯕ ꯄꯣꯔꯛꯄꯒꯤ ꯐꯤꯕꯝꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯂꯣꯗꯤꯁꯤꯗꯤ ꯉꯛꯄ ꯐꯥꯎꯔꯦ ꯃꯃꯥꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯅꯤꯡꯗꯕ ꯑꯃ ꯐꯥꯎꯔꯤ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯐ꯭ꯂꯣꯔꯤꯌꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯐꯥꯎꯕꯗꯤ ꯃꯐꯝꯁꯤ ꯏꯃꯥꯅ ꯂꯥꯏꯔꯝꯂꯦꯟꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤꯕꯅꯣ ꯃꯁꯤꯗꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯀꯞꯇꯨꯅ ꯑꯩꯅ ꯈꯜꯂꯨꯔꯤꯕꯗꯣ ꯂꯥꯜꯂꯝꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯏꯅꯥ ꯈꯨꯟꯕ ꯀꯤꯡꯗꯝ ꯑꯃꯒꯤ ꯃꯤꯁꯤꯡꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡ ꯑꯁꯤ ꯁꯦꯡꯗꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯑꯦꯂꯣꯗꯤꯅ ꯍꯪꯂꯛꯏ ꯏꯄꯥ ꯅꯤꯡꯊꯧꯅꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯔꯤ ꯃꯃꯥꯅ ꯈꯨꯝꯃꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯗ ꯃꯍꯥꯛ ꯂꯩꯗꯨꯅ ꯆꯦꯜꯂꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯐ꯭ꯂꯣꯔꯤꯌꯥꯅꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯐꯠꯇꯕꯗꯒꯤ ꯂꯨꯍꯣꯡꯕꯁꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯦꯂꯣꯗꯤꯅ ꯋꯥ ꯉꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯎꯅꯨꯄꯤꯗ ꯆꯩꯔꯤ ꯍꯧꯖꯤꯛ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪ ꯑꯃꯨꯛꯇꯪ ꯊꯥꯖꯧ ꯅꯪꯅ ꯑꯐꯕ ꯑꯣꯏꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯄꯥ ꯅꯤꯡꯊꯧꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯍꯌꯦꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯣꯊꯥꯍꯜꯂꯨ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯇꯝ ꯊꯦꯡꯗ꯭ꯔꯤꯕꯅꯤ ꯃꯁꯤꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯍꯥꯏꯅꯔꯤꯕꯗꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯍꯧꯖꯤꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯍꯩ ꯐꯣꯜ ꯑꯗꯨ ꯀꯌꯥꯝ ꯁꯥꯊꯤꯕ ꯑꯣꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯦꯂꯣꯗꯤꯅ ꯃꯄꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯦꯂꯣꯗꯤꯒꯤ ꯊꯃꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯉꯁꯤ ꯑꯁꯤ ꯑꯦꯂꯣꯗꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯑꯦꯂꯣꯗꯤꯕꯨ ꯐꯖꯕ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯆꯤꯟꯗꯨꯅ ꯀꯦꯕꯤꯔꯤ ꯃꯆꯦꯕꯨ ꯌꯦꯡꯖꯔꯒ ꯃꯅꯥꯎꯅꯨꯄꯤ ꯐ꯭ꯂꯣꯔꯤꯌꯥꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯆꯔꯤ ꯃꯊꯪ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯆꯤꯜꯂꯛꯄ ꯃꯇꯝꯗ ꯊꯥꯡ ꯁꯣꯔꯤꯗꯧꯅ ꯃꯆꯤꯜ ꯇꯨꯝꯕ ꯄꯣꯠꯁꯛ ꯃꯆꯨ ꯃꯥꯒꯤ ꯐꯤꯖꯣꯜꯁꯤꯗ ꯍꯥꯞꯂꯤ ꯃꯇꯧ ꯁꯨꯝꯅ ꯐꯖꯅ ꯀꯦꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯦꯂꯣꯗꯤꯕꯨ ꯂꯨꯍꯣꯡꯐꯝ ꯑꯁꯤꯗ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯨꯗꯣꯞ ꯁꯤꯟꯅꯗꯨꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯤꯁꯁꯨ ꯇꯧꯅꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯅꯗꯨꯅ ꯍꯔꯥꯎ ꯐꯣꯡꯗꯣꯛꯅꯔꯤ ꯃꯇꯧ ꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯥꯟꯅꯗꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤ ꯑꯃꯗꯤ ꯑꯦꯂꯣꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯤ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒꯁꯨ ꯎꯅꯔꯕ ꯃꯇꯨꯡꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯦ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯐ꯭ꯂꯣꯔꯤꯌꯥꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯦꯡꯒꯣꯟꯅꯔꯤ ꯍꯧꯖꯤꯛ ꯐ꯭ꯂꯣꯔꯤꯌꯥꯅ ꯍꯥꯏꯔꯤ ꯏꯆꯦꯗꯧꯅ ꯃꯁꯛ ꯃꯇꯧ ꯐꯖꯅ ꯎꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕꯁꯤ ꯃꯁꯤꯗ ꯃꯆꯦꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯖꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯣꯛꯃꯤꯟꯅꯗꯨꯅ ꯐꯥꯒꯤꯁꯨ ꯇꯧꯅꯔꯦ ꯃꯃꯥ ꯑꯇꯣꯝꯕꯤꯅꯗꯤ ꯃꯆꯥꯒꯤꯗꯃꯛꯇ ꯀꯞꯆꯔꯤ ꯃꯇꯧ ꯁꯨꯝꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯒꯥꯔꯤꯁꯤ ꯇꯣꯡꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯦꯅꯔꯤꯗ ꯍꯪꯂꯤ ꯃꯁꯤꯗ ꯍꯦꯅꯔꯤꯅ ꯈꯨꯝꯃꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯏꯕ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤꯕꯅꯤ ꯃꯇꯧ ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯍꯦꯅꯔꯤꯅ ꯑꯦꯂꯣꯗꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯁꯨ ꯎꯕ ꯐꯪꯉꯤ ꯃꯇꯧ ꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯍꯥꯟꯅꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯑꯉꯛꯄ ꯃꯇꯧ ꯑꯣꯏꯕ ꯃꯥꯁꯛ ꯑꯃꯃꯝꯁꯨ ꯎꯞꯅꯔꯤ ꯃꯁꯤ ꯎꯕꯗ ꯑꯦꯂꯣꯗꯤꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯅꯨꯄꯤ ꯄ꯭ꯔꯤꯌꯦꯁ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯔꯤ ꯖꯦꯅꯦꯔꯦꯁꯟ ꯀꯌꯥꯗꯒꯤ ꯍꯧꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯕꯤ ꯑꯣꯏꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯤꯌꯦꯁ ꯅꯨꯄꯤ ꯑꯁꯤꯅ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯑꯦꯂꯣꯗꯤꯗ ꯈꯨꯠꯁꯤꯟꯅꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯀꯤꯡꯗꯝ ꯑꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯤꯡꯁꯨ ꯌꯥꯎꯔꯕꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯄ꯭ꯔꯤꯌꯦꯁ ꯑꯁꯤꯅ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯗꯨꯅ ꯇꯥꯍꯜꯂꯛꯏ ꯃꯥꯅ ꯍꯥꯏꯔꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯕꯨꯙꯧ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯃꯛꯇꯗ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯛꯄꯅꯤ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯖꯥꯠꯀꯤ ꯑꯣꯏꯅꯗꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯥꯍꯤꯡ ꯆꯥꯕ ꯏ ꯊꯛꯄ ꯄꯥꯝꯕ ꯖꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯀꯣꯟꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯄꯨ ꯇꯥꯟꯅꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯄꯨꯗꯨꯅ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯂꯨꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗꯤ ꯑꯔꯦꯝꯕ ꯇꯥꯔꯦ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯥꯅꯕ ꯉꯝꯗ꯭ꯔꯦ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯖꯤꯕ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯅꯤꯡꯊꯧꯕꯨꯗꯤ ꯃꯥꯅ ꯍꯥꯠꯄ ꯇꯧꯗꯅ ꯊꯝꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁꯤꯕ ꯍꯥꯏꯕꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯗꯟꯗꯤ ꯑꯃ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧꯕꯨ ꯃꯥꯅ ꯈꯥꯛꯇꯨꯅ ꯊꯝꯕꯅꯤ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯗꯟꯗꯤ ꯑꯃ ꯄꯤꯔꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯕꯨ ꯖꯤꯕ ꯑꯗꯨꯗ ꯀꯠꯊꯣꯛꯄ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯁꯥꯃꯛꯀꯤ ꯊꯋꯥꯏꯗꯒꯤꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯅꯤꯡꯖꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯒꯤꯁꯨ ꯃꯥꯒꯤ ꯀꯤꯡꯗꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯀꯤꯡꯗꯝ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯖꯔꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯕꯨ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯗꯨꯗ ꯀꯠꯈꯤꯕꯅꯤ
ꯑꯗꯨꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤ ꯇꯝꯊꯤꯔꯕ ꯖꯤꯕꯗꯨꯗ ꯀꯠꯊꯣꯛꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯀꯟꯈꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯤꯡꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯃꯅꯤ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯖꯦꯅꯦꯔꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯂꯨꯔꯕ ꯀꯣꯝ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯌꯦꯁ ꯅꯨꯄꯤꯁꯤꯅ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯒꯤ ꯈꯨꯕꯥꯛꯇ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯏ ꯊꯣꯛꯍꯜꯂꯦ ꯑꯗꯨꯒ ꯑꯦꯂꯣꯗꯤꯒꯤ ꯈꯨꯠꯄꯨꯁꯨ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯗ ꯑꯦꯂꯣꯗꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯇꯤꯡꯊꯣꯛꯏ ꯃꯥꯒꯤ ꯈꯨꯠꯇꯁꯨ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯏ ꯊꯣꯛꯍꯜꯂꯦ ꯄ꯭ꯔꯤꯌꯦꯁ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯀꯤꯡꯗꯝ ꯑꯁꯤꯕꯨ ꯀꯟꯕꯒꯤ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤꯗꯤ ꯅꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤ ꯑꯃꯗꯤ ꯑꯦꯂꯣꯗꯤꯒꯤ ꯈꯨꯠ ꯑꯅꯤꯁꯤ ꯄꯥꯏꯁꯤꯟꯍꯜꯂꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯊꯣꯛꯂꯤꯕ ꯏ ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯤꯟꯍꯟꯕꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯌꯦꯁ ꯅꯨꯄꯤꯁꯤꯅ ꯈꯨꯠ ꯃꯊꯛꯇ ꯐꯤ ꯑꯃ ꯊꯝꯂꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯏ ꯑꯁꯤ ꯄꯨꯟꯁꯤꯟꯅꯔꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯤꯒꯤ ꯏ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗꯧꯅ ꯔꯣꯌꯦꯜ ꯕ꯭ꯂꯗ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯤꯡꯗꯝ ꯑꯁꯤꯕꯨ ꯑꯋꯥꯕ ꯂꯩꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯊꯧꯗꯥꯡ ꯑꯗꯨ ꯄꯥꯡꯊꯣꯛꯆꯔꯣ ꯑꯗꯨꯒ ꯑꯦꯂꯣꯗꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯏꯔꯤꯕ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯗꯨ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈ꯭ꯔꯣ ꯃꯁꯤꯗꯒꯤ ꯑꯦꯂꯣꯗꯤꯅ ꯁꯦꯟꯖꯦꯛ ꯑꯁꯤ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈ꯭ꯔꯦ ꯄ꯭ꯔꯤꯌꯦꯁ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯒꯅꯤ ꯃꯁꯤꯗꯒꯤ ꯑꯦꯂꯣꯗꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯄꯣꯛꯆꯔꯝꯃꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯅ ꯑꯦꯂꯣꯗꯤꯕꯨ ꯊꯥꯡꯒꯠꯇꯨꯅ ꯆꯠꯀꯦ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯑꯦꯂꯣꯗꯤꯅ ꯈꯜꯂꯤꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯊꯥꯡꯂꯒ ꯄꯨꯒꯦ ꯍꯥꯏꯔꯤꯕ ꯑꯣꯏꯅꯤꯡꯉꯤ ꯏꯀꯥꯏꯕꯗꯒꯤ ꯃꯥ ꯈꯣꯡꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯍꯦꯅꯔꯤꯅ ꯃꯥꯕꯨ ꯊꯥꯡꯒꯠꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯑꯦꯂꯣꯗꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯈꯪꯖꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯦꯅꯔꯤꯅ ꯑꯗꯨꯝ ꯂꯥꯛꯄꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯍꯦꯅꯔꯤꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯒ ꯊꯛꯀꯠꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯂꯣꯗꯤꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒꯗꯤ ꯍꯦꯅꯔꯤꯅ ꯑꯦꯂꯣꯗꯤꯕꯨ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯪꯊꯈ꯭ꯔꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒ ꯂꯣꯏꯅ ꯑꯦꯂꯣꯗꯤ ꯑꯁꯤ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯏꯊꯔꯛꯂꯤ ꯇꯥꯔꯛꯄꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯕ ꯌꯥꯝꯅ ꯂꯨꯕ ꯁꯣꯛꯅ ꯃꯝꯂꯕ ꯀꯣꯝ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯛꯄꯅ ꯍꯧꯖꯤꯛ ꯂꯩꯃꯥꯏꯗ ꯌꯩꯗꯨꯅ ꯇꯥꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯦ ꯃꯇꯧ ꯁꯨꯝꯅ ꯑꯦꯂꯣꯗꯤ ꯑꯁꯤ ꯐꯅ ꯀꯨꯏꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯂꯦ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯁꯣꯛꯄꯗꯒꯤ ꯂꯦꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯗꯤ ꯃꯁꯥꯗꯒꯤ ꯏ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯦ ꯃꯈꯣꯏꯅ ꯂꯦꯞꯂꯝꯕ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯋꯥꯡꯅ ꯃꯐꯝꯁꯤꯗꯒꯤ ꯎꯔꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯍꯧꯒꯠꯂꯛꯂꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯥꯅ ꯂꯥꯎꯕꯗꯒꯤ ꯈꯣꯟꯊꯥꯡ ꯌꯩꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯃꯐꯝꯁꯤ ꯄꯨꯡꯅꯤꯟ ꯅꯤꯜꯂꯦ ꯃꯅꯨꯡ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯥꯒꯤ ꯊꯣꯛꯐꯝ ꯂꯝꯕꯤꯁꯤꯡ ꯊꯤꯕ ꯍꯧꯔꯛꯂꯦ ꯈꯔ ꯋꯥꯡꯈꯠꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯅꯕ ꯃꯐꯝꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯟꯖꯤꯟꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯕ ꯂꯦꯞꯇꯦ ꯇꯧꯕꯇꯕꯨ ꯇꯥꯟꯖꯥꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯤꯕ ꯗ꯭ꯔꯦꯒꯟ ꯑꯁꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯦꯂꯣꯗꯤ ꯑꯁꯤ ꯍꯤꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯀꯞꯂꯝꯕꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯀꯟꯊꯤ ꯊꯣꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤꯁꯨ ꯊꯥꯗꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯉꯝꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯕꯨ ꯈꯔ ꯀꯥꯈꯠꯂꯝꯂꯕ ꯃꯇꯨꯡꯗ ꯈꯨꯠ ꯅꯥꯟꯊꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥꯗ ꯇꯥꯔꯦ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯀꯟꯅ ꯀꯞꯂꯤ ꯍꯧꯖꯤꯛ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯐꯝꯁꯤꯗ ꯑꯇꯣꯞꯄ ꯂꯤꯛ ꯀꯌꯥ ꯑꯃ ꯇꯥꯔꯤꯕꯁꯤꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯋꯥꯐꯝ ꯑꯃ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯐꯝꯁꯤꯗ ꯃꯥꯕꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛ ꯍꯦꯟꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯀꯞꯂꯛꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯃꯩꯉꯥꯜ ꯑꯃ ꯎꯔꯛꯂꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯁꯨ ꯍꯧꯅ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯩꯉꯥꯜ ꯎꯔꯤꯕ ꯃꯐꯝ ꯁꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯦ ꯊꯃꯣꯏꯗ ꯑꯀꯤꯕ ꯄꯣꯛꯄꯗꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯆꯩꯀꯛ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯅ ꯁꯨꯝ ꯀꯤꯅ ꯆꯪꯁꯤꯜꯂꯛꯄꯅ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯎꯆꯦꯛ ꯑꯃꯅ ꯃꯩ ꯆꯥꯛꯄꯗꯒꯤ ꯆꯣꯡꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗꯒꯤ ꯑꯦꯂꯣꯗꯤꯅ ꯌꯥꯝ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯎꯆꯦꯛ ꯑꯁꯤꯗ ꯎꯐꯨꯜ ꯍꯥꯞꯆꯤꯟꯕꯤꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤꯕꯨ ꯃꯨꯊꯠꯇꯨꯅ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯁꯤꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯃꯍꯥꯛ ꯁꯤꯔꯦ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯁꯤꯅ ꯁꯤꯕꯁꯤꯗ ꯑꯦꯂꯣꯗꯤ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯑꯇꯣꯞꯄ ꯃꯈꯣꯜ ꯑꯍꯧꯕ ꯑꯃꯒ ꯇꯥꯔꯛꯂꯦ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯎꯆꯦꯛ ꯀꯌꯥ ꯑꯃꯅ ꯃꯩ ꯆꯥꯛꯂꯒ ꯄꯥꯏꯊꯣꯛꯂꯤꯕꯁꯤ ꯎꯔꯦ ꯃꯩ ꯆꯥꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯉꯥꯎꯗꯨꯅ ꯐꯨꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯔꯦ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯦꯂꯣꯗꯤꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯂꯩꯃꯥꯏꯗ ꯃꯃꯥꯏ ꯑꯁꯤ ꯎꯞꯁꯤꯟꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯎꯆꯦꯛꯁꯤꯡꯅ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯕꯁꯤ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯎꯆꯦꯛ ꯑꯁꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯥꯅ ꯆꯠꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯏꯃꯥ ꯑꯩꯕꯨ ꯊꯧꯅꯥ ꯄꯤꯅꯕꯤꯌꯨ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯑꯦꯂꯣꯗꯤꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇꯝꯊꯤꯔꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯗ꯭ꯔꯦꯒꯟ ꯑꯃꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯉꯪꯕ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯈꯣꯟꯖꯦꯜ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯩꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒꯗꯤ ꯇꯨꯡꯂꯣꯝꯗꯒꯤ ꯆꯥꯎꯔꯕ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯦꯂꯣꯗꯤꯅꯁꯨ ꯗ꯭ꯔꯦꯒꯟ ꯑꯁꯤꯕꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯇꯨꯡꯂꯣꯝꯗꯒꯤ ꯗ꯭ꯔꯦꯒꯟ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯎꯔꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯑꯄꯤꯛꯄ ꯎꯆꯦꯛ ꯃꯆꯥ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯥꯅꯁꯨ ꯑꯦꯂꯣꯗꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯐꯖꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯦꯂꯣꯗꯤꯅ ꯀꯞꯇꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯈꯨꯝꯂꯛꯏ ꯑꯩꯉꯣꯟꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯀꯗꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯅꯈꯣꯏꯗ ꯇꯣꯟꯈꯤꯕ ꯂꯃꯟ ꯑꯗꯨ ꯁꯤꯡꯗꯣꯛꯀꯗꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯁꯥꯒꯩ ꯑꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯂꯣꯗꯤ ꯑꯁꯤ ꯉꯛꯄ ꯐꯥꯎꯔꯝꯃꯤ
ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯅꯤꯡꯊꯧꯁꯥꯒꯩꯒꯤ ꯏ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯃꯁꯤꯗꯒꯤ ꯑꯦꯂꯣꯗꯤꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯥꯒꯤ ꯈꯨꯕꯥꯛꯀ ꯊꯥꯡ ꯂꯦꯟꯗꯨꯅ ꯁꯣꯛꯍꯟꯈꯤꯕ ꯑꯁꯤꯕꯨ ꯌꯦꯡꯂꯤ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯒꯤ ꯈꯨꯠꯇꯁꯨ ꯊꯥꯡ ꯂꯦꯟꯗꯨꯅ ꯁꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯕꯨ ꯄꯨꯟꯁꯤꯟꯍꯟꯈꯤꯕꯅꯤ ꯍꯧꯖꯤꯛ ꯗ꯭ꯔꯦꯒꯟ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯆꯦꯜꯍꯧꯔꯣ ꯃꯁꯤꯗꯒꯤ ꯑꯦꯂꯣꯗꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯩꯁꯤꯡ ꯀꯥꯝꯊꯣꯔꯛꯂꯦ ꯃꯩꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯑꯦꯂꯣꯗꯤꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯑꯗꯨꯒ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯦꯟꯁꯤꯜꯂꯤ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯃꯃꯥꯡꯗ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯆꯦꯟꯒꯗꯧꯔꯤꯕ ꯂꯝꯕꯤꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯃꯐꯝꯁꯤꯗ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯦꯂꯣꯗꯤꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯑꯇꯣꯞꯄ ꯕꯤꯜꯗꯤꯡꯒꯤ ꯀꯥ ꯑꯃꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯉꯁꯥꯏ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯅ ꯍꯥꯏꯈꯤ ꯆꯤꯡ ꯃꯊꯛꯇꯒꯤ ꯃꯩꯉꯥꯜ ꯎꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯊꯧꯔꯝ ꯑꯁꯤ ꯑꯍꯨꯝꯂꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯃꯃꯥꯡꯒꯤ ꯑꯍꯤꯡꯗ ꯎꯈ꯭ꯔꯤꯕꯗꯨꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯈꯤꯕꯗꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯗ꯭ꯔꯦꯒꯟꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯀꯠꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯣꯗꯤꯕꯨ ꯑꯃꯨꯛ ꯀꯠꯊꯣꯛꯄꯅꯤ ꯍꯥꯏꯕꯗꯤ ꯑꯦꯂꯣꯗꯤꯅ ꯑꯅꯤꯔꯛ ꯁꯨꯕꯤꯅꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯅꯨꯄꯤꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯎꯔꯨꯕꯗꯒꯤ ꯑꯦꯂꯣꯗꯤꯗꯤ ꯄꯥꯈꯠꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ ꯈꯨꯔꯕ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯑꯃꯗ ꯑꯃꯨꯛ ꯃꯍꯥꯛ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯑꯋꯥꯕ ꯑꯣꯏꯔꯦ ꯇꯟꯖꯥꯁꯤꯗ ꯇꯝꯊꯤꯔꯕ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯑꯃꯨꯛꯀꯁꯨ ꯃꯩ ꯀꯥꯝꯁꯤꯜꯂꯛꯂꯦ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯥꯒꯤ ꯈꯣꯡꯗ ꯄꯜꯂꯤꯕꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯗ꯭ꯔꯦꯒꯟꯅ ꯀꯥꯝꯁꯤꯜꯂꯛꯂꯤꯕ ꯃꯩ ꯑꯁꯤꯅ ꯃꯥꯒꯤ ꯈꯣꯡꯗ ꯈꯔꯗꯤ ꯋꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯦ ꯇꯟꯖꯥꯁꯤꯗ ꯗ꯭ꯔꯦꯒꯟ ꯑꯁꯤ ꯉꯪꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯦꯂꯣꯗꯤꯅ ꯂꯥꯎꯔꯝꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯜ ꯊꯣꯛꯇꯅ ꯃꯥꯒꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯑꯁꯣꯛꯄꯟ ꯌꯥꯎꯔꯕꯔꯥ ꯑꯩꯅ ꯍꯪꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯕꯨ ꯅꯪꯕꯨ ꯄꯤꯔꯔꯣꯏꯗ꯭ꯔꯣ ꯅꯪꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯃꯥꯡꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯈꯤ ꯃꯇꯧ ꯁꯨꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯝꯂꯒ ꯗ꯭ꯔꯦꯒꯟ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯃꯥꯒꯤ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯇꯝꯗ ꯊꯥꯡ ꯁꯣꯔꯤ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯞꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯁꯤꯕꯨ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯅꯨꯡꯗ ꯇꯛꯇꯨꯅ ꯃꯌꯥ ꯑꯁꯤ ꯈꯔ ꯐꯦꯡꯂꯕ ꯃꯇꯨꯡꯗ ꯃꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯂꯦꯟꯊꯠꯂꯤ ꯂꯦꯟꯊꯠꯂꯕ ꯐꯤ ꯃꯆꯦꯠ ꯑꯁꯤꯅ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯗ ꯄꯨꯟꯁꯤꯜꯂꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯀꯟꯅꯁꯨ ꯀꯞꯂꯤ ꯃꯇꯧ ꯁꯨꯝꯅ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯗ ꯐꯤ ꯌꯦꯠꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯒ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯂꯛꯈꯤꯕꯅꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯖꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯂꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯣꯗꯤꯅ ꯂꯤꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯁꯤꯗ ꯃꯩ ꯆꯨꯗꯨꯅ ꯉꯥꯜꯍꯜꯂꯒ ꯂꯦꯝ ꯑꯃꯒꯤ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯤ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤꯁꯤꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯊꯪ ꯂꯥꯛꯄꯅ ꯑꯈꯨꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗ ꯃꯥꯅ ꯄꯥꯛꯊꯔꯒ ꯎꯞꯁꯤꯠꯅ ꯁꯤꯠꯇꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯈꯨꯖꯤꯟꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯃꯍꯥꯛꯁꯤ ꯅꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯌꯩꯗꯨꯅ ꯇꯥꯔꯦ ꯃꯥꯅ ꯂꯦꯝ ꯑꯃꯒꯨꯝ ꯁꯤꯖꯤꯟꯅꯔꯝꯂꯤꯕ ꯃꯉꯥꯜ ꯄꯨꯊꯣꯛꯄ ꯄꯣꯠ ꯑꯁꯤꯁꯨ ꯃꯝꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤ ꯄꯨꯡꯃꯝ ꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯑꯃꯝꯕꯁꯤꯗ ꯃꯥꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯁꯪꯕ ꯃꯆꯨꯗ ꯂꯪꯅ ꯉꯥꯟꯕ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯑꯃ ꯎꯔꯛꯂꯦ ꯃꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯕ ꯁꯛꯇꯝꯗ ꯉꯥꯜꯂꯤꯕꯁꯤ ꯃꯥꯅ ꯎꯔꯦ ꯉꯥꯜꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯈꯥꯗ ꯇꯥꯒꯗꯕꯗꯒꯤ ꯁꯝꯅꯥꯗ ꯂꯤꯠꯂꯤ ꯃꯔꯛ ꯑꯁꯤꯗ ꯂꯨꯔꯕ ꯂꯣꯛꯆꯞ ꯑꯃ ꯂꯩꯔꯝꯂꯤ ꯅꯥꯀꯜ ꯑꯁꯣꯝꯗ ꯆꯠꯅꯅꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯊꯔꯒ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯌꯥꯎꯔꯤꯕ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯅ ꯍꯥꯞꯂꯛꯈꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯑꯦꯂꯣꯗꯤꯅꯁꯨ ꯈꯪꯂꯦ ꯄ꯭ꯔꯤꯟꯁꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯀꯣꯏꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯗꯣꯞ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯂꯨꯔꯕ ꯂꯣꯛꯆꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯄꯟꯊꯗꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯒ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯣꯛꯆꯞ ꯑꯁꯤꯕꯨ ꯆꯣꯡꯂꯦ ꯑꯗꯨꯕꯨ ꯅꯥꯀꯜ ꯋꯥꯡꯕꯁꯤꯗ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯁꯥꯁꯤ ꯂꯣꯛꯆꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯅꯥꯟꯊꯈ꯭ꯔꯦ ꯃꯁꯥꯕꯨ ꯌꯥꯟꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯑꯁꯨꯝ ꯅꯥꯟꯊꯔꯛꯄꯗ ꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯀꯤꯔꯤꯕ ꯃꯔꯤꯁꯤꯗ ꯄꯜꯂꯦ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯊꯥꯡ ꯁꯣꯔꯤ ꯃꯥꯟꯕ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯃꯥꯏꯗ ꯊꯤꯟꯗꯨꯅ ꯄꯜꯍꯜꯂꯦ ꯃꯇꯧ ꯁꯨꯝꯅ ꯌꯥꯟꯕꯗꯒꯤ ꯃꯍꯥꯛ ꯁꯤꯅꯤꯡꯁꯤꯠꯇ ꯍꯤꯡꯍꯧꯔꯦ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯅꯞꯂꯒ ꯁꯤꯠꯇꯨꯅ ꯀꯥꯈꯠꯂꯛꯂꯤ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯊꯛꯁꯤꯗ ꯀꯥꯈꯠꯂꯛꯄ ꯉꯝꯂꯦ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯑꯁꯪꯕ ꯃꯆꯨꯗ ꯂꯪꯅ ꯉꯥꯜꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯇꯤꯟ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯁꯥꯗꯒꯤ ꯑꯁꯪꯕ ꯃꯆꯨꯗ ꯂꯪꯂꯕ ꯃꯉꯥꯜ ꯄꯨꯊꯣꯛꯆꯕ ꯑꯣꯏꯔꯝꯂꯦ ꯑꯦꯂꯣꯗꯤꯅ ꯇꯤꯟ ꯑꯁꯤꯗ ꯍꯥꯏꯔꯤ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯑꯩꯅ ꯅꯪꯕꯨ ꯁꯣꯛꯍꯟꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯇꯤꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯊꯝꯂꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯐꯨꯔꯤꯠꯀꯤ ꯈꯨꯗꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯁꯦꯒꯥꯏꯗꯨꯅ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯈꯥꯎꯒꯤ ꯃꯑꯣꯡꯗ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯇꯤꯟꯁꯤꯡ ꯑꯁꯤꯕꯨ ꯃꯅꯨꯡꯁꯤꯗ ꯍꯥꯞꯆꯤꯜꯂꯤ ꯃꯐꯝꯁꯤꯗ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯇꯤꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯂꯦꯝꯞ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯥꯒꯤ ꯑꯃꯝꯕ ꯂꯝꯕꯤꯕꯨ ꯉꯥꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯅꯕ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯃꯥꯅ ꯑꯃꯝꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗꯒꯤ ꯏꯁꯤꯡ ꯈꯧꯔꯥꯡꯂꯕ ꯃꯥꯅ ꯏꯁꯤꯡ ꯊꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯏ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯊꯛꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯃꯅꯝ ꯅꯝꯊꯤꯔꯕ ꯑꯄꯨꯝꯕ ꯏꯁꯤꯡ ꯑꯣꯏꯔꯝꯕꯗꯒꯤ ꯑꯃꯨꯛ ꯀꯥꯝꯊꯣꯛꯈ꯭ꯔꯦ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ
ꯃꯥꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯏꯁꯤꯡꯅ ꯎꯟ ꯑꯣꯏꯅ ꯐꯝꯖꯤꯜꯂꯒ ꯏꯁꯤꯡ ꯗ꯭ꯔꯣꯞꯁꯤꯡ ꯇꯥꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯏꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯎꯟꯗꯒꯤ ꯏꯁꯤꯡ ꯗ꯭ꯔꯣꯞꯁꯤꯡꯅ ꯇꯥꯔꯤꯕꯁꯤꯕꯨ ꯃꯥꯒꯤ ꯃꯆꯤꯟꯗ ꯇꯥꯍꯜꯂꯒ ꯏꯁꯤꯡ ꯊꯛꯂꯤ ꯑꯁꯨꯝꯅ ꯏꯁꯤꯡ ꯊꯛꯂꯤꯉꯩ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤ ꯎꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯃꯥꯅ ꯎꯗ꯭ꯔꯦ ꯗ꯭ꯔꯦꯒꯟ ꯑꯁꯤꯅꯗꯤ ꯃꯈꯥꯗ ꯃꯥ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯃꯩ ꯑꯁꯤ ꯀꯥꯝꯁꯤꯜꯂꯛꯂꯦ ꯃꯩꯉꯥꯜꯒꯤ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯆꯨꯁꯤ ꯎꯕꯗꯒꯤ ꯑꯦꯂꯣꯗꯤꯅ ꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯒ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯃꯩ ꯀꯥꯝꯁꯤꯜꯂꯛꯂꯦ ꯈꯣꯡꯂꯩ ꯊꯨꯅ ꯑꯦꯂꯣꯗꯤꯅ ꯆꯣꯡꯊꯣꯛꯄꯗꯒꯤ ꯃꯩꯁꯤꯅꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ ꯁꯤꯅꯤꯡꯁꯤꯗ ꯍꯤꯡꯍꯧꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯗ꯭ꯔꯦꯒꯟ ꯑꯁꯤꯅꯁꯨ ꯂꯥꯛꯀꯗꯕꯒꯤ ꯌꯥꯡꯅ ꯇꯥꯟꯁꯤꯜꯂꯛꯏ ꯑꯄꯤꯛꯄ ꯀꯣꯝ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯂꯣꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯀꯔꯦꯝꯅꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯑꯄꯤꯛꯄ ꯎꯆꯦꯛ ꯃꯆꯥ ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯒꯅꯤ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯈꯤꯗꯦ ꯅꯪꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯒꯗꯕꯅꯤ ꯅꯪꯅ ꯂꯥꯛ ꯍꯣꯠꯅꯗꯨꯅꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯌꯦꯡꯊꯣꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗ ꯏꯔꯝꯂꯤꯕꯁꯤ ꯁꯦꯞ ꯍꯤꯌꯔ ꯁꯤ ꯀꯦꯅꯣꯠ ꯔꯤꯆ ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯄ ꯉꯝꯂꯣꯏ ꯃꯐꯝꯁꯤꯗꯤ ꯁꯦꯞ ꯑꯣꯏꯕ ꯖꯒꯥꯅꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯂꯝꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯦꯂꯣꯗꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯐꯝꯁꯤꯗ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯗ꯭ꯔꯦꯒꯟ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯥꯅ ꯃꯐꯝꯁꯤꯗ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅ ꯁꯦꯠꯂꯝꯕꯒꯤ ꯐꯤꯖꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯤꯕꯁꯤ ꯎꯔꯦ ꯃꯐꯝꯁꯤꯗ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯤꯡ ꯏꯗꯨꯅ ꯊꯝꯂꯝꯂꯤꯕꯁꯤ ꯃꯥꯅꯁꯨ ꯊꯦꯡꯅꯔꯨꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤꯡ ꯑꯁꯤꯕꯨ ꯄꯥꯔꯛꯂꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯣꯟꯖꯦꯜ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯀꯞꯂꯒ ꯍꯥꯏꯔꯤ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯠꯇꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯈꯤꯗꯕ ꯖꯥꯠꯂꯥ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯣꯗꯤꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯃꯥꯒꯤ ꯃꯈꯣꯡꯗ ꯌꯦꯠꯁꯤꯜꯂꯤꯕ ꯐꯤ ꯑꯁꯤ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯣꯛꯂꯤꯕ ꯃꯐꯝꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯣꯏꯈꯠꯂꯛꯂꯦ ꯍꯧꯖꯤꯛ ꯃꯥꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯇꯨꯝꯅꯅꯕ ꯍꯣꯠꯅꯔꯤ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯅ ꯁꯦꯠꯂꯝꯕ ꯐꯤꯁꯤꯡ ꯑꯁꯤꯅ ꯐꯩꯖꯨꯞ ꯑꯣꯏꯅ ꯁꯨꯞꯆꯤꯜꯂꯒ ꯏꯪꯍꯟꯗꯅꯕꯁꯨ ꯍꯣꯠꯅꯔꯤ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯏꯪꯃꯟꯕꯗꯒꯤ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡ ꯀꯌꯥ ꯑꯃ ꯎꯔꯛꯂꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯃꯥꯒꯨꯝꯅ ꯗ꯭ꯔꯦꯒꯟꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯀꯠꯊꯣꯛꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯁꯛꯇꯝꯅꯤ ꯃꯥꯅ ꯎꯔꯤꯕꯁꯤ ꯃꯥꯅ ꯎꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯁꯥꯗ ꯑꯀꯤꯕꯇꯅ ꯊꯨꯝꯍꯠꯂꯕ ꯉꯥꯛꯇꯅꯤ ꯗ꯭ꯔꯦꯒꯟꯕꯨ ꯀꯤꯕꯗꯒꯤ ꯄꯥꯛꯊꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯔꯦ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯗꯨꯅ ꯀꯞꯄꯁꯨ ꯌꯥꯎꯔꯤ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯦꯞ ꯌꯦꯛꯇꯨꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯁꯥꯗ ꯑꯁꯣꯛ ꯑꯄꯟꯗꯅ ꯄꯤꯛ ꯊꯟꯕꯗꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯀꯞꯇꯨꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯗꯤ ꯐꯛꯂꯥꯡꯁꯤꯗ ꯃꯥꯒꯤ ꯃꯃꯤꯡ ꯏꯔꯤ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒꯤ ꯑꯦꯂꯣꯗꯤꯁꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯦ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯎꯔꯝꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯃꯥꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯕꯗ ꯃꯥꯒꯤ ꯃꯃꯪꯗ ꯎꯕ ꯑꯣꯏꯔꯝꯂꯦ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯦ ꯍꯧꯖꯤꯛ ꯃꯥꯅ ꯃꯥꯒꯤ ꯈꯣꯡꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯂꯦꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇꯤꯟꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯑꯁꯣꯛꯄꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯄꯥꯈꯠꯇꯨꯅ ꯇꯤꯟꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒꯗꯤ ꯇꯥꯟꯖꯥꯁꯤꯗ ꯃꯥꯅ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯃꯥꯒꯤ ꯁꯣꯛꯂꯝꯂꯤꯕ ꯈꯣꯡꯒꯤ ꯁꯔꯨꯛꯁꯤꯡꯁꯤ ꯂꯣꯏꯅ ꯐꯔꯝꯂꯦ ꯃꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯤ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯈꯨꯠꯀꯤ ꯑꯁꯣꯛꯄ ꯃꯐꯝ ꯑꯃꯗ ꯇꯤꯟ ꯑꯁꯤ ꯍꯥꯞꯆꯤꯜꯂꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯁꯣꯛꯂꯝꯂꯤꯕ ꯃꯐꯝꯁꯤ ꯌꯥꯝꯅ ꯊꯨꯅ ꯐꯈꯤꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯑꯦꯂꯣꯗꯤꯁꯤꯗꯤ ꯍꯦꯟꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯇꯤꯟ ꯑꯁꯤꯗ ꯍꯥꯏꯔꯤ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯅꯪꯒꯤ ꯑꯔꯣꯟꯕ ꯄꯋꯥꯔ ꯑꯁꯤꯕꯨ ꯑꯩꯅ ꯈꯪꯕ ꯉꯝꯂꯨꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯣꯗꯤꯅ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯦꯞ ꯌꯦꯛꯇꯨꯅ ꯊꯝꯂꯝꯂꯤꯕꯁꯤꯕꯨ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯃꯦꯞ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯃꯥꯅ ꯃꯐꯝꯁꯤꯗ ꯆꯪꯂꯛꯈꯤꯕꯗ ꯃꯃꯥꯡꯗ ꯊꯦꯡꯅꯔꯛꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯎꯔꯤ ꯑꯍꯥꯟꯕꯗ ꯃꯥꯅ ꯇꯥꯔꯛꯈꯤꯕ ꯃꯐꯝ ꯅꯤꯡꯁꯤꯡꯂꯤ ꯃꯊꯪꯗ ꯎꯆꯦꯛꯁꯤꯡꯅ ꯃꯩ ꯆꯥꯛꯇꯨꯅ ꯊꯣꯛꯂꯛꯈꯤꯕ ꯃꯐꯝꯁꯤꯡ ꯅꯤꯡꯁꯤꯡꯂꯤ ꯏꯁꯤꯡ ꯊꯛꯅꯕ ꯍꯣꯠꯅꯈꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯂꯦ ꯌꯦꯛꯇꯨꯅ ꯊꯝꯂꯝꯂꯤꯕ ꯃꯦꯞꯀꯤ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯑꯔꯣꯏꯕꯗ ꯅꯨꯃꯤꯠꯀꯤ ꯁꯛꯇꯝ ꯑꯃ ꯌꯦꯛꯇꯨꯅ ꯊꯝꯂꯝꯂꯤꯕꯁꯤ ꯎꯕꯗ ꯃꯥꯅ ꯈꯪꯂꯦ ꯃꯁꯤꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯋꯥꯐꯝ ꯑꯃꯅ ꯃꯐꯝꯁꯤꯗ ꯁꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯪꯊꯣꯛꯂꯝꯕ ꯄ꯭ꯔꯤꯟꯁꯦꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯍꯤꯡꯗꯨꯅ ꯁꯣꯏꯗꯅ ꯆꯠꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤꯁꯤꯡꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯑꯦꯂꯣꯗꯤꯅ ꯃꯁꯥꯗ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯥꯗ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤꯕꯨ ꯁꯦꯒꯥꯏꯔꯒ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯁꯤꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯤꯡ ꯏꯔꯝꯂꯤꯕ ꯐꯛꯂꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯑꯦꯂꯣꯗꯤ ꯍꯥꯏꯕ ꯃꯃꯤꯡ ꯑꯁꯤꯁꯨ ꯏꯁꯤꯜꯂꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯉꯥꯜ ꯄꯨꯊꯣꯛꯄ ꯇꯤꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯝꯂꯕ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯂꯤꯉꯩ ꯇꯨꯡꯂꯝꯗꯒꯤ ꯗ꯭ꯔꯦꯒꯟꯅ ꯉꯥꯡꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯥ ꯑꯁꯨꯝ ꯆꯠꯄ ꯂꯦꯞꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯗꯨꯝ ꯊꯣꯛꯂꯛꯄꯗ ꯍꯧꯖꯤꯛ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯎꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯂꯤ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯁꯤ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅ ꯄꯤꯛ ꯊꯟꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯀꯥꯈꯠꯀꯗꯧꯔꯤꯕ ꯐꯛꯂꯥꯡ ꯑꯁꯤꯗ ꯃꯆꯤꯜ ꯇꯨꯝꯂꯕ ꯀ꯭ꯔꯤꯁꯇꯦꯜꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯂꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯐꯝꯁꯤꯗ ꯀꯥꯈꯠꯂꯨꯕ ꯇꯥꯔꯕꯗꯤ ꯃꯆꯤꯜ ꯇꯨꯝꯂꯕ ꯀ꯭ꯔꯤꯁꯇꯦꯜꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅꯁꯨ ꯈꯪꯂꯦ ꯃꯥꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯃꯐꯝꯁꯤꯗ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯒꯤ ꯀ꯭ꯔꯥꯎꯟ ꯑꯃꯅ ꯇꯥꯔꯝꯂꯤꯕꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯀꯅꯥꯒꯨꯝꯕ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯗꯤ ꯃꯐꯝꯁꯤꯗꯒꯤ ꯀꯥꯈꯠꯇꯨꯅ ꯃꯊꯛ ꯌꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯊꯧꯅꯥ ꯂꯥꯛꯂꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅꯗꯤ ꯉꯝꯂꯒ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯉꯝꯂꯣꯏꯗꯧꯔꯤꯕ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅꯤ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯃꯥꯅ ꯃꯉꯥꯜ ꯄꯨꯊꯣꯛꯄ ꯇꯤꯟꯁꯤꯡ ꯑꯁꯤꯗ ꯍꯥꯏꯔꯤ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅꯁꯨ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯤꯁꯤꯡ ꯁꯦꯒꯥꯏꯗꯨꯅ ꯃꯆꯤꯜ ꯇꯨꯝꯂꯕ ꯀ꯭ꯔꯤꯁꯇꯦꯜꯁꯤꯡꯁꯤꯅ ꯃꯥꯒꯤ ꯈꯨꯠꯇ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯌꯦꯠꯁꯤꯜꯂꯤ
ꯑꯗꯨꯒ ꯃꯈꯣꯡꯗꯁꯨ ꯌꯦꯠꯁꯤꯜꯂꯤ ꯃꯐꯝꯁꯤꯗ ꯇꯥꯔꯝꯂꯤꯕ ꯑꯇꯣꯞꯄ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯀ꯭ꯔꯥꯎꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯤꯜ ꯇꯨꯝꯂꯕ ꯀ꯭ꯔꯤꯁꯇꯦꯜꯁꯤꯡꯁꯤꯗ ꯀꯣꯠꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯊꯛꯇ ꯀꯥꯈꯠꯄ ꯍꯧꯔꯛꯂꯦ